Kshetrigao Da Nisha Chaba Yonba Amadi Huran Chinthi Touba Thingnaba Sem Sare haina Kmpuc gi maikaidagi fongdorakli. Kshetrigao gi akoibada Huran Chinthi Touba Nisha Chaba Yonba anti-social oiba thabaksing thingnaba hotnagani. Masigidamak Kshetrigao gi tongan-tonganba club organization tara-taret rom punsinnaduna Maitai Pangal singi oiba apex body Kshetrigao Maitai Pangal United Club Kmpuc semle haina club asigi advisor SA Malik na fongdokre. Ngasi Kshetrigao mayai laikai gi aba ground da tongan ba club singi mihut sing yauna mifam pangthok paga loinana Kmpuc semle haina Kmpuc gi advisor na fongdokre. Mahakna makata na haikibada Kshetrigao gi akoibada anti-social oiba thabak thauram thingba ngamnaba pandamda club sing punsindana apunbagi oiba club asi sembani. Masina Manipur gi apunbagi saktam kaidanaba hotnabadasu thodang lawbaga loinana masjid committee singasu kutsamnaraga thabak kaya paikhatlagani hairi. Kshetrigao kendra asida thabak thauram tawrakpa matamda apunbagi oina semliba club asida tanabiyu amadi khanghanlamu hairi. Afaba tinjang kaijangdaba naha sing puthoknaba amadi tarutananba kendra ama oinaba hotnabadasu thodang lawminnasi haiki. Kmpuc gi spokesperson Fazlur Rahman na haikibada Kshetrigao da lairiba Maitai Pangal gi club organization punsilaga afaba kendra ama oinaba pandamda Kmpuc asi sembani. Masina nisada lupkhidoraba naha singbu kannaba hotnagani. Kendra asida pharmacy famliba singna kanagumba miyoi amana doctor gi aiba che chang yaudana hidak leiba lakpada pibiganu nisa yolamba amadi charamba leirabasu tokpiyu. Karigumba lona yadaba thabak tawragadi madugi mathakda mityeng changani haiki. Nauna semliba Kmpuc gi thaupunaba punna miyoi kuntrani thoi khanbaga loinana Sheikh Abdul Hakim na president Kabir Ahmad Sajis na general secretary administration amadi organization Mosin na finance secretary amadi Kulakpam Altaf na media secretary oina khanki. Hujik oiriba Manipur gi tangthu leita driba amadi luraba tanja asida Kshetrigao kendra gi manungda leiriba Mitai Pangal singi organization sing punsanjaraga Kshetrigao Mitai Pangal United Club kauba apunba lup ama semjakre. Lup asigi tawbataba maroiba pandam singi manungda kendra sigi manungda makhal khudingi nisha chaba amasung yonba khudingmak punamak thingjinba Manipur gi ngamkhai amati apunba gi saktam kaidanaba hotnaba loinana kendra sigi manungda leiriba mairoi haibadi chhatra chhatri sing makhoi bu tungi umbirel oinabagi damak amati matik chaba oinabagi damak angamba mateng pangsinba maruoina Maitai Pangal tariba jaga singsida pegi anti social oiba thabuk tarom kaya tawbase adum mamangdagi khara koi ubna sum lakre tawbuta club na thingbase mapung phada ba haigadra duma pokpa ngamdaba ma sum u leire koise duna yaragadi pegi Kshetrigao Maitai Pangal area da leiriba club kunsinnaraga punna thingminnaraga di hena mai pakadra haipagi wakhandada koise hujiki Kshetrigao Maitai Pangal United Club haibase koi semjabani